Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Manipurna mapung phaba rise am oikibagi yankhayumdoi suba numina lakpada lusingba kayana yaipa pausel piragli Pung ni phuni pangi Manipur banna miyamgi mahusagi punsida sauna akaiba thoklai Sahi asigi Pradhan Mantri Rashtriya Bal Puraskar Lishingani Kunmarigi mana pinaba leibag asigi angang taramapan khangatpada Manipurdagi linthoi sanambam yaure Grihamantri Amit Shah hairi leibag asida lakadoriba sahi ohumgi manungda Naxalite ki samasya pumnamak loisingani amasung ningthokaba numita pangthokadoriba Ayodhyagi Ramlala Birasmanda Pran Pratisthagi thorum pangthoknabagi sem saba loisilagle Manipurna mapung phaba raija mo ikebagi yankhayumdoi suba numina lakpada Rajapal Mantri Singh MLA Singh amadi lusingba kayana miyamdi yaipa pausel piragli Mahaki pauselda Rajapal Anusoya Oikin hai numit asida lakpada raija sigi miyamna phangningliba pandamatu phangba oirasanu miyam pumnamak saukhatpa nungaiba nungsi chanaba madi tangdu leitaba purakpa oirasanu Raija sida marak marakta khudong sadaba kaya thengnarabasu raija sigi miyamna pamliba pandamatu khumang yangna phangba horaklai Manipurna mapung phaba raija mo oikibaga loinana lairik laisu amadi atai hiram kaya da saukhatpaga loinana tongan ba sakot thorangi thabak kaya su uba phanglai Shiksha Mantri Thaunauzam Basanto Kumar na mahaki pausel dai Manipur gi miyamna leibaga sigi sakot thorang kaya da asobu thodang lauri Raija sigi ina khulaba kala sanskriti amati nat ki sanabi kaya asina lamdam sigi miyam gi heising batu uthogle tungi mirol gi damak aikhoi khuding magna asiguma sanabi kaya asi liduna thamlam si hairi Mahaki pauselda Water Resources Mantri Awangbau Newmain hai Manipurna mapung phaba raija mo werakpada miyamna haraute yamna numit asibu ningsingli numit asina lakpada aikhoi masalgi marakta amatu oibigi listing na punduna sakhotpa amadi nunga yaifaba raija mo werasano Raja Sarkar ki Directorate of Environment and Climate Change na sinduna Invasive Alien Species and Climate Change in Manipur haibihiramda ngasi Imphal East ki porompata leiba bibag asigi office da khanani nabagi mipamama pangthokre Thoromadugi saruk amoina technical session sing sathaki session asida akhang ahi kayana tongan bihiram sing da wangangki Thoromaduga mari lenana bibag asigi director Dr. T. Brajukumar hai Pambi amasung sanga gi tongan mamakal sing sangsilakpa sina akoi bigi phibamda kahinba natragana masina kari tawrakani haibasi akhang ahi singna khanaba sangi sangsilakli ba makal sing asina akoi bigi phibamda sooli natraga sohande haibasi ki matangda sarkar da regulation ama semna ba hona pham thoi matik saba document leinana ba akhang ahi sing yauna mari lena ba singna hona men si hainasu Dr. Brajukumar na makhata khi Imoinu irat thoni thoramga bari lenena haukiba sahidigi sathaba haurakpa Imoinu Fish Festival kumsi sahigi oina pangthoklaroi Fisheries Vibhag ki director na thokpa cherolaman hai tha asigi kuni thoida Imphal gi hapta kangjei bungda pangthokani toram adu haujik oiriba santi raksa gi phibam yenglaga pangthoktana ba warep laure Manipur University amasung Research and Information System for Development Countries RIS Nai Delhi anigi marakta Memorandum of Understanding MOU ama tha asigi tarani panda Nai Delhi ta sahi tawnakre MOU aduga mari lenana Manipur University amasung RIS na yanaba kharada tongan ba research puna tominagani amadi I pau pithopisin tawnagani Center for Myanmar Studies Manipur University su thabak tominabadu da saru yagani MOU adu Manipur University gi maikaitegi Registrar Professor W. San Babu Singh amasung RIS ki Director General Professor Sachin Chaturbedi anigi marakta sahi tawnakibani Indian Railways gi akhanaba rail gari amana ngasi Manipur gi mapandagi raija sigi sejinanabagi damak urea har bag lising kunmapan Jeribam Railway Station da thunglare aikhoi gi Jeribam paumin hai har sing asi rail gari Taba kunma thoide purakibani mafam asidagi Imphal gi damak truck na tangkak naina pusingani paugi marak thana atenba break ama Luang ngangom apokpa ibudawgi sahigi thawni thoram lakliba January 22 gi ayuk pung 6 makhaida langpokta leiba ibudawgi sanglenda pangthoklagani Laigi oiba thorum tamak pangthokadoriba sida leibaki oiriba phibam sida afaba binabagi damakta ibudawda khurumina si haina luang ngangom apokpa thogalup langpokna paujen jari Tabiriba pawasi Akashbani Imphal dagini
Manipurda ngasi ayuk pung manga dagi kaukiba pung nipan gi banna miyam gi mahusa gi punsida sauna akai pathokle. Banna sina maram hoiduna jila amaga phauna ba gari sing amadi rise asidagi mapanda satkigada ba gari amata senatre. Kaithel dukan amadi atei lalol itik topam sing thong hangnadre. Imphal gi khwairaman kaithel yauna masigi akoibada leriba maroiba kaithel sing phamna khide. Lambida nupi singna thoraktuna asat awok sing thingki. Ban sogot pasingna Imphal more lambi gi waithauda lambi thingki. Thobal Tangjeng Hauka masung Babu Bazar dasu miyam no labi thingbagi khongsang sangsili. Bisnupur masung Kaksing jila dasu maroi ba kaithel sing phamnadre passenger puba gari sing senadre. Maragasida pamdaba thodok thoktana ba security force na akan basal thorang locally. Haujik phawbagi oina pamdaba thodok thokbagi paw leite. Takhelamba Manoranjan Singh misiga mari lenana semkiba je sina mihad asida chanaba miyoi sing atuba matamda puthoknaba dabi taksinduna banasi kaupani banasi nithokaba numitki ayuk pung manga phawba sathagani hairi Sahi asigi Pradhan Mantri Rashtriya Bal Puraskar lisingani kunmari gi mana pinaba lebak asigi angang taramapan khangatpada Manipur dagi linthoi sanambam yaure Mahag Imphal West Jilla gi mayang Imphal Thana maning khuno sanambam leikai dagini Mahagna judo masana da thoido hendo pakaya tokibagi mana asi pina pakhalakpani mana asi Rashtrapati Draupadi Murmuna nithokaba numiti yantokani Nai Delhi da pangthokpa thoramamada lebak asigi thoido hendo pa thauna pharaba angang taramapanda mana asi yantokadabani Tongan ba lam art and culture thauna phaba anoba wakal puthokpa samaj gi kanaba toba masung sana khonabada thoido hendopa mathau utpangam bagidamak leibak asigi tongan ba mafam singdagi sahi asigi oina mana asigi damak angang taramapan khangatpani mana phangadaba angang sing adudi nupi masa tara amasung nupa masa mapanni mana phangadaba angang sing adugi manungda aspirational jila anigi angang sing yauri Masagi sahi manga dagi tarani pan phawbugi manung daleba mana phanglaba angang singa Pradhan Mantri Narendra Modi ga mathangi numita wari sanagani mana asigi damak khalaklaba Manipur gi linthoi chanambamna aikhoi gi paumi da hai Tara matungdabudi harawdo phaweba yam chawba award ni ai samana siyongna chanarakpa dagi award che phangnaba siyongna phanakpa di credit che aigi oza guru already imaipa moyedi pini aina dum hawpode hongna dum khanjari je ai olympic book sanage adumana khanma da hawju khanjari aduga handak chehi oina ai je hawji weight to change sore ready chehi ju time pani mathak sanadone aduna sigi junior level jida amuka mamang seida mamang kede kida performance bi mana junior level ju mana pin ngamna ko hona gena kal Indian Red Cross Society Manipur gi lamjing makhada masigi Kaksing branch na senduna numit humni sathagadaba first aid training program ama ngasi degi Kaksing da leiba Yaisa Sports Arena da hokre tha asigi kunithoi phawba sathagadaba training program asida punna miyoi nifuma thoina saruk yari Akashbani Imphal dagi paw tabiri Leibak asida lakadori basai ohumgi manungda Naxalite ki samasya pumnamak loisangani Wafam asi ngasi Assam gi Tezpur da pangthokiba Shastra Sima Bal SSB gi humpu suba raising day thoromda Griha Mantri Amit Shah na phongdokibani Naxalite solaba leiba ki tongan ba mafam singda SSB CRPF amasung BSF na loriba thodangbu Griha Mantri na thakat ba phongdokhi Sri Shan hai SSB asi sumnadagi leibak asigi antarjatigi ngamkhai ngakpa khaktana tana leibak asigi ngamkhai da leiriba tongan ba mafam singi kala sanskriti amasung natki oiba sanabi sing ngak senduna thambadasu asobo thodang lauri magna hai SSB na tongan ba mafam da leiriba miyam ga honaduna ngamkhai ngak senbadasu asobo thodang lauri masida natana ngamkhai lana drug lalon ba masung khuzu khulai puthok posin toba thingbadasu SSB na sauraba thodang lauri Ayodhya gi Ramlala Birasmanda Pran Pratishtha gi thorom pangthoknabagi sem saba loisilakle Nithokaba numita pangthokadoriba ऐतिहासिक oiraba thorom asida saruk yananabagi tamak leibak asigi tongan ba mafam singdagi Ram bhakta kaya Ayodhya da thungkhre thorom asiga mari lenana security gi akan basisil thorang lokale mandir aduda lai lengsing dringai mangoinana miyamna lai khurmagi thabak tha asigi kunithoi phawba pangthokpa thingle Prabhu Ramchandra gi matik magun thakatuna sakpa bhajan kayana Ajodhya shahar pumnin nille Pradhan Mantri Narendra Modi yauna pangthokadoriba Pran Pratishtha gi thoromda saruk yananabagi tamak leibak ki danatana malem gi tongan ba leibak singdagi bhakta kaya su lakadori arakpa bhakta singi sana thaknaba mati leifam safam ningthina sille
Ngakshel Mantri Rajnath Singh Hairi National Cadet Corps NCC na lokot patongan tongan bathabuk thorom singna leibaga sigi naha singda anobe inot pibada asobo thodang lobada natana leibaga sigi sauthok safam ohele Nai Delhi da pangthokpa NCC Cadet singi Republic Camp ta wa ngangbada Sri Rajnath hai Zati gi oina sauthok safam oiba haibasi aikoi khudingmagi thamoida sauthok saningai ni asigu bo wakhalon asina leibaga asibu ningtama phanganki Chhattisgarh ki tribal singna khundaba mafam Bastar lamdamda security force ka nongmai kapnabagi thotokta Maoist ahum sire Akashvani Paumin hai Raijadu ki Bijapur jila ki manungsana laiba Basagura jangalda security force ki apunba kangbuna thibo ki thabak sathaki maduda Nedra khungang manakta nongmai kapnabagi thotok thoki maduda Maoist ki miyoi ahum adu sikhibani makhoi siri haibagi sabsaba pau Bijapur jila ki SB na phongdokhrai Punjab ki Firozpur jila ki Bharat Pakistan lona bambafam da leiba lobuk amadagi Border Security Force BSF na AK-47 assault rifle ama magazine ani amadi maru nifu phagale BSF na mafam aduda drone paiba thengnabadagi sangsinduna thiubo phumgi thabuk sathaki maduda polam singh adu mafam aduda lerambani polam singh adu angoba masugi phi amane yomsillaga lerambani polam singh adu gi marakta sel oina lupali singh nifu yauramba thengnaki Leibaga sigi tongan ba mafam singda leisil kungna thabana maram oiduna rail gari kaya masagi matamdagi thengthena selenki Indian Railways gi paw matungina Delhi yaugadaba passenger rail gari taramathoi masagi matamdagi pung taruk thengtharaga selenki rail gari sing adugi manungda Vasco Nizamuddin Express Kamakhya Delhi Junction Brahmaputra Mail singba yauri Bharana yumbu oiduna English singani kunthra tarukta Olympic Games pangthokani masigidamak sem sabagi thabak kana sathari wafam asi Pradhan Mantri Narendra Modi na Khelo India Youth Games haudopagi thoromda phongtokibani magna hai leibak asida haukiba sahi tara asida sana khonabagi lamda thoido hendokpa saruk kaya uba ngamle masina sana khonabada senja thumja tawi haibagi wakhalon adu labna lehele Haukiba sahi tara asida sana khonabagi lamda sarkar na ahongba ama purakna bahonaduna lagli masina maram oiduna Asian Games amasung Asian Para Games da leibak asina mana kaya lorokpa ngamki Aroibada maroiba pawmuk Manipurna mapung phaba rise amu oikebagi yankhayumdoi suba numina lakpada lusingba kayana yaipa pausel pirakli pung nifuni pargi Manipur banna miyamgi mahusagi punsida sauna akaipa thoklai Sahi asigi Pradhan Mantri Rashtriya Bal Puraskar lishingani kunmarigi mana pinaba leibak asigi angang taramapan khangatpada Manipur dagi linthoi sanambam yaure Griha Mantri Amit Shah hairi leibak asida lakadoriba sahi omge manungda Naxalite ki samasya pumnamak loisingani amasong nithokaba numita pangthokadoriba Ayodhya gi Ramlala Birasmanda Pran Pratishtha gi thorom pangthoknabagi sem saba loisilaklai Pauloi sare